ꯅꯨꯄꯥꯁꯤꯡ ꯌꯥꯍꯜꯂꯒ ꯅꯣꯏ ꯌꯨꯝ ꯂꯦꯝꯅ ꯁꯥꯍꯟꯅꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯤꯗ ꯆꯠꯅꯔꯛꯇꯦ ꯈꯨꯟꯅꯥꯏ ꯏꯃꯥꯁꯤꯡꯅ ꯃꯇꯝꯗꯨꯒꯤ ꯅꯨꯄꯤꯁꯤꯡꯅ ꯌꯨꯔꯣꯞꯀꯤ ꯂꯩꯕꯥꯛꯁꯤꯡꯗ ꯍꯧꯖꯕ ꯋꯥꯅꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯈꯨꯟꯅꯥꯏꯗ ꯃꯔꯝ ꯆꯥꯗꯅ ꯆꯥꯛ ꯇꯥꯡꯕ ꯑꯁꯦ ꯀꯗꯥꯏꯗꯒꯤ ꯊꯣꯛꯂꯛꯏꯅꯣ ꯍꯥꯏꯕꯗꯤ ꯏꯃꯥꯁꯤꯡ ꯑꯗꯨꯅ ꯃꯗꯨꯗꯅꯤ 1939ꯗ ꯑꯅꯤꯁꯨꯕ ꯃꯁꯤꯗ ꯑꯩꯈꯣꯏ ꯅꯣꯡꯆꯨꯞ ꯏꯝꯐꯥꯜ ꯄꯂꯦꯝ ꯏꯃꯥ ꯑꯄꯨꯟꯕ ꯂꯨꯞꯅ ꯅꯨꯄꯤꯁꯤꯡꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯄꯥꯂꯟ ꯑꯁꯤ ꯑꯩꯈꯣꯏ ꯄꯥꯡꯊꯣꯛꯆꯕꯅꯤ ꯑꯩꯈꯣꯏ ꯃꯇꯝ ꯁꯥꯡꯉꯁꯨ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅꯁꯨ ꯑꯩꯈꯣꯏ ꯄꯥꯡꯊꯣꯛꯀꯅ ꯂꯥꯛꯀꯅꯤ ꯉꯁꯤꯒꯤ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏ ꯅꯨꯄꯤꯁꯤꯡꯁꯤꯒꯤ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯑꯃꯗꯤ ꯍꯟꯗꯛꯀꯤ ꯆꯍꯤꯒꯤ UNOꯅ ꯑꯩꯈꯣꯏꯅ ꯃꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯊꯤꯝꯁꯤꯗ ꯑꯩꯈꯣꯏ ꯏꯝꯄ꯭ꯔꯦꯁ ꯏꯀ꯭ꯋꯤꯇꯤ ꯍꯥꯏꯕꯁꯤꯗ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯅꯨꯄꯤꯁꯤꯡꯁꯤꯒꯤ ꯊꯧꯅꯥ ꯑꯃꯗꯤ ꯂꯤꯡꯖꯦꯜ ꯑꯁꯦ ꯑꯩꯈꯣꯏ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯒꯅ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯃꯈꯣꯏꯗ ꯑꯩꯈꯣꯏꯅ ꯃꯣꯔꯦꯜ ꯁꯄꯣꯔꯠ ꯄꯤꯕꯤꯗꯅ ꯑꯍꯦꯟꯕ ꯐꯣꯔꯁ ꯅꯠꯇꯕꯗ ꯅꯨꯄꯤꯁꯤꯡꯁꯤꯒꯤ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯑꯁꯤ ꯑꯩꯈꯣꯏ ꯌꯣꯛꯈꯠꯄꯤꯔꯦꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯃꯥꯂꯦꯝꯁꯤꯗ ꯈꯨꯟꯅꯥꯏꯁꯤꯗ ꯅꯨꯄꯤꯒꯤ ꯊꯧꯅꯥ ꯑꯁꯤ ꯎꯠꯄꯁꯦ ꯇꯉꯥꯏ ꯐꯗꯦ ꯍꯥꯏꯕꯁꯤꯃ ꯑꯩꯈꯣꯏ ꯊꯝꯖꯔꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯉꯁꯤ ꯑꯩꯈꯣꯏ ꯈꯨꯟꯅꯥꯏꯁꯤꯒꯤ ꯏꯃꯥꯁꯤꯡꯅ ꯉꯜꯂꯤꯉꯩꯒꯤ ꯃꯇꯝꯗꯒꯤ ꯃꯁꯤ ꯑꯩꯈꯣꯏꯅ 1939ꯗꯒꯤ ꯍꯧꯔꯛꯄ ꯏꯍꯧ ꯃꯌꯥꯝꯁꯤꯗꯒꯤ ꯃꯊꯪ ꯆꯠꯊꯔꯛꯄꯗꯨꯅ ꯑꯩꯈꯣꯏ 1973ꯗ ꯑꯩꯈꯣꯏ ꯅꯨꯄꯤꯒꯤ ꯅꯨꯃꯤꯠ ꯍꯥꯏꯗꯅ ꯃꯆꯥ ꯂꯩꯃꯅ ꯑꯩꯈꯣꯏ ꯄꯥꯡꯊꯣꯛꯀꯅ ꯃꯇꯝ ꯁꯥꯡꯅ ꯅꯨꯄꯤꯒꯤ ꯅꯨꯃꯤꯠ ꯑꯁꯦ ꯄꯥꯂꯟ ꯇꯧꯗꯨꯅ ꯂꯥꯛꯏ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ UNOꯅ ꯑꯩꯈꯣꯏꯒꯤ ꯇꯧꯔꯤꯕ ꯑꯁꯤꯅ 1975ꯗꯅꯤ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯏꯃꯥꯁꯤꯡꯅ ꯂꯧꯔꯤꯕ ꯊꯧꯗꯥꯡ ꯑꯁꯦ ꯉꯜꯂꯤꯉꯩꯒꯤ ꯃꯇꯝꯗꯒꯤ ꯂꯧꯗꯨꯅ ꯂꯥꯛꯂꯕꯅꯤ ꯃꯁꯦ ꯑꯩꯈꯣꯏ ꯉꯜꯂꯤꯉꯩ ꯃꯇꯝ ꯍꯥꯏꯔꯒꯁꯨ ꯂꯥꯏ ꯍꯥꯛꯇꯛꯇꯒꯤ ꯏꯃꯥꯁꯤꯡꯅ ꯂꯧꯔꯛꯄ ꯊꯧꯗꯥꯡ ꯑꯗꯣ ꯉꯁꯤ ꯑꯩꯈꯣꯏ ꯈꯨꯟꯅꯥꯏꯒꯤ ꯏꯃꯥꯁꯤꯡꯗ ꯂꯥꯏꯔꯦꯝꯕꯤꯒꯤ ꯁꯛꯇꯤ ꯌꯥꯎꯔꯀꯥꯟꯗ ꯑꯁꯤꯒꯨꯝꯂꯕ ꯑꯋꯥ ꯑꯅꯥ ꯊꯤꯗꯅ ꯑꯁꯤꯒꯨꯝꯂꯕ ꯅꯨꯄꯤꯒꯤ ꯊꯧꯗꯥꯡ ꯑꯁꯤ ꯂꯧꯔ ꯂꯥꯛꯏ